Assamna Manipuri film gi Masak Khangduna University gi thakta Tamli haiduna Aribam Shyam Sharma na fongdorakli. Manipuri film bu sakhangbiba asi Assamna Manipur dagi hankre. Manipuri film asi Assam gi Hozai da leiba University amada BA Honors ta Tamli haina Manipur film gi saknairaba Aribam Shyam Sharma na fongdokre. SN Chan Cine Archive and Museum SNCCAM na registrar tawraba classic film series ama screening tawba ngarang dagi haukre. Ngarang hauba numita Sapam Nodia Chan gi Brojendra gi luhongba nauna screening tawki. Palace compound da leiba Manipur State Film Development Society MSFDS ta pangthokiba thauram adugi athoiba mithunglen gi warol piraduna Manipur cinema gi saknairaba Aribam Shyam Sharma na haikibada Brojendra gi luhongba hairiba film asi Manipur gi film gi history da yamna maru oiba film amani. Film haiba asi gi maru oiba asi khanglaga Manipur da masigi importance leiraklabadi SN Chan na hotnaramliba adu kaidaunung da su lemna mangloi. Mahak na hai Manipuri film asi chumnagi miyam da piba entertainment adu khakta nate. Masi yamna laina laubasu yaroi. SN Chan na Manipuri film gi damak hotnaramliba asi mahak masagi kananaba nate Manipur khunai gini. Hauzik Hozai gi University amada Manipur film asi BA Honors ta tamkre. Manipur film sakhangba asi Manipur dagi Assam na hankre. Masi tabada thamoy yamna nungshiba amadi angakpa fawi. Masi film forum Manipur nasu khanthaba matam oire. Manipur da su oirakpa tarabadi soidanamaki Brojendra gi luhongbagi mafam leirakani. Thauram adu Art and Culture gi Commissioner Mongjam Joy Singhana thauram mapu oiduna Sri Sri Gorogovind Girls College ki Assistant Professor Dr. Sapam Ningol Nilima amadi Film Forum Manipur gi Chairman Laimayum Surjakantana Dice ki member sing oina saruk yaki.